ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯋꯥꯕꯅꯤ, ꯅꯍꯥ ꯑꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯐꯪꯗꯅ ꯂꯩꯕ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯑꯗꯣ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯔꯒ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯉꯥꯏꯕ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯊꯣꯛꯀꯅꯤ, ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯨꯝꯗ ꯂꯩꯔꯣꯏ, ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯁꯪꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯊꯟꯇ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯕꯨꯡꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯗꯥꯟꯕ ꯑꯃꯁꯨꯡ ꯈꯨꯅꯨ ꯈꯔꯪ ꯁꯥꯟꯅꯕꯗ ꯂꯣꯏꯅꯈꯤꯕ ꯃꯔꯝꯅ ꯁꯒꯣꯜ ꯇꯣꯡꯕ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯂꯪꯐꯩ ꯆꯠꯄꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯥꯡꯕ ꯍꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ 20ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯍꯥꯛ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯁꯨꯔ ꯑꯗꯨꯃꯛ ꯎꯅꯔꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯁꯂꯥꯝ ꯇꯧꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯔꯕ ꯇꯨꯡꯗ ꯃꯉꯣꯟꯗ ꯍꯪꯈꯤ, "ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯕ, ꯑꯐꯕ ꯃꯥꯡꯒꯣꯟꯒꯤ ꯈꯨꯗꯝꯅ ꯊꯜꯂꯕ ꯃꯐꯝꯁꯤꯗ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯖꯒꯦ ꯌꯥꯕꯤꯌꯨ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯆꯥꯟꯕꯤꯗꯨꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ, ꯃꯐꯝꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ, ꯏꯁꯩ ꯁꯛꯄ ꯎ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯂꯝꯕꯤꯗꯨ?" ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯪꯁꯤ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯕꯁꯨ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯇꯥꯛꯏ꯫ ꯅꯪꯅ ꯄꯜꯂꯤꯕ ꯑꯉꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨ ꯍꯪꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ?" ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯅ ꯃꯈꯣꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯤꯡꯏ ꯑꯃꯁꯨꯡ ꯌꯨꯝ ꯇꯥꯅ ꯄꯨꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯈꯟꯅꯕ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯝꯅꯤꯡꯏ꯫ ꯃꯗꯨ ꯇꯥꯔꯒ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤ, ꯊꯥꯡꯉꯩ ꯁꯦꯡꯕꯅꯤ, ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯑꯃꯁꯨꯡ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯐꯖꯔꯕꯤꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯃꯁꯨꯡ ꯅꯌꯨꯝꯗ ꯅꯪꯒ ꯂꯣꯏꯅꯅ ꯄꯨꯈꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯑꯀꯟꯕꯁꯤꯡ ꯑꯗꯨꯗꯤ ꯅꯍꯥꯛ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯔꯦꯝꯕ ꯋꯥꯈꯜ ꯑꯁꯤ ꯄꯨꯡꯊꯥ ꯊꯥꯗꯣꯛꯂꯒ ꯅꯪꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯟꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯇꯥꯕꯤꯌꯨ ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯑꯩꯍꯥꯛ ꯊꯥꯞꯂꯕ ꯂꯝ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯤꯡꯂꯤꯕ ꯑꯁꯤ ꯍꯦꯛ ꯊꯨꯡꯗ꯭ꯔꯤꯃꯈꯩ ꯃꯐꯝꯗꯨꯗ ꯍꯜꯂꯔꯣꯏꯗꯕꯅꯤ, ꯅꯠꯇꯦ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏꯗꯕꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯣ ꯀꯔꯝ ꯇꯧꯕꯅꯣ ꯑꯃꯗꯤ ꯃꯈꯣꯏꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨ ꯇꯥꯖꯔꯒ ꯃꯗꯨ ꯊꯦꯡꯅꯕꯒꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯊꯧꯅꯥ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯈꯟꯖꯒꯦ꯫ ꯑꯗꯨꯗꯒꯤ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯑꯗꯣ ꯍꯟꯅ ꯔꯥꯖꯀꯨꯃꯥꯔ ꯕꯍꯃꯟ ꯑꯃꯁꯨꯡ ꯄ꯭ꯔꯋꯦꯁꯇ ꯍꯥꯏꯈꯤꯕꯒꯨꯝ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯅ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯈꯤ, "ꯅꯪꯅ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯦꯛ ꯍꯧꯕꯒ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯆꯣꯡꯊꯣꯔꯛꯀꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯆꯤꯡꯒꯤ ꯃꯇꯣꯟ ꯍꯦꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯏꯔꯣꯏ꯫ ꯆꯤꯡꯗꯣꯟ ꯑꯗꯨꯅꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛꯀꯤ ꯃꯌꯨꯝ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯅꯔꯥꯏꯕꯛ ꯐꯗꯨꯅ ꯃꯥꯕꯨ ꯐꯪꯕ ꯉꯝꯂꯕꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯏꯁꯩ ꯁꯛꯄ ꯎ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯏꯁꯤꯡ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯇꯥꯛꯂꯛꯀꯅꯤ꯫ ꯅꯪꯅ ꯆꯤꯡ ꯑꯁꯤ ꯀꯥꯔꯤꯉꯩ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯛ ꯎꯗꯕꯁꯤꯡꯒꯤ ꯃꯈꯅꯥꯎꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯇꯝꯊꯤꯅ ꯑꯀꯤꯕ ꯐꯪꯅ ꯅꯥꯀꯣꯡꯗ ꯉꯪꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯤꯗꯩꯁꯨ ꯍꯦꯟꯗꯣꯛꯇꯨꯅ ꯅꯍꯥꯛꯅ ꯑꯃꯨꯕ ꯅꯨꯡꯗꯨꯝ ꯀꯌꯥ ꯅꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯕ ꯎꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯪꯅ ꯈꯪꯒꯗꯕꯅꯤ꯫ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯤꯕꯅ ꯊꯜꯂꯛꯇꯨꯅ ꯅꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯡ ꯑꯣꯟꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯣ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯈꯜꯂꯨ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ,
ꯑꯃꯁꯨꯡ ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯣ ꯀꯤꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯅꯠꯇ꯭ꯔꯒ ꯁꯥꯊꯤꯔꯕ ꯂꯪꯅꯕ ꯋꯥꯍꯩ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯍꯟꯅ ꯌꯦꯡꯂꯝꯕ ꯌꯥꯏ꯫ ꯃꯗꯨ ꯍꯦꯛ ꯇꯧꯕꯗ ꯃꯤ ꯑꯗꯨꯅꯦ, ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅꯦ, ꯈꯨꯗꯛꯇ ꯅꯨꯡꯗꯨꯝ ꯑꯃꯨꯕ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯟꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯍꯥꯏꯒꯗꯕ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯕ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯖꯕꯗꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯗꯝꯀꯥ ꯇꯧꯕ, ꯀꯤꯍꯟꯕ, ꯑꯀꯤꯕ ꯐꯪꯅ ꯂꯥꯎ ꯈꯣꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯕꯗ ꯑꯇꯩ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ, ꯅꯠꯇ꯭ꯔꯒ ꯀꯥꯔꯤꯕ ꯃꯤ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯀꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯍꯦꯛ ꯇꯧꯒꯗꯕ ꯃꯇꯨꯡꯗꯕꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯕ ꯑꯁꯤꯇꯅꯤ꯫ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ, ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯕ ꯑꯩꯒꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯂꯩꯖꯩ꯫ ꯑꯩꯍꯥꯛ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯊꯧꯁꯥꯔꯣꯏ, ꯅꯠꯇ꯭ꯔꯒ ꯃꯗꯨꯗ ꯑꯁꯥꯎꯕ ꯄꯣꯛꯂꯣꯏ꯫ ꯅꯤꯡꯕ ꯀꯥꯏꯍꯟꯅꯕ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯥꯡꯒꯣꯜ ꯑꯣꯏꯅꯕ ꯑꯩꯒꯤ ꯎꯄꯥꯏ ꯑꯃ ꯂꯩꯖꯔꯦ"꯫ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯍꯪꯂꯛꯈꯤ, "ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ?" ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤ ꯂꯁꯤꯡꯅ ꯃꯦꯟꯁꯤꯟꯒꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯍꯜꯂꯔꯣꯏ, ꯑꯃꯁꯨꯡ ꯃꯗꯨꯗ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯁꯨ ꯂꯩꯔꯔꯣꯏ"꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯠꯁꯨꯔ ꯑꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯈꯤ, ꯑꯗꯨꯒ ꯊꯨꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯎ ꯏꯕꯦꯝꯃ, ꯑꯩꯅ ꯈꯪꯕꯗ ꯅꯪꯅ ꯐꯪꯒꯦ ꯂꯥꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯃꯁꯨꯡ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛ ꯅꯕꯨꯛ ꯆꯦꯠꯂꯨ, ꯅꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯑꯇꯩ ꯊꯕꯛ ꯑꯃ ꯇꯧꯒꯅꯨ"꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯍꯥꯛ ꯀꯤꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯃꯈꯛꯇꯅꯤ ꯑꯩꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗ ꯌꯦꯠꯂꯤꯕ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤ, ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯐꯪꯒꯦ ꯇꯥꯟꯅꯔꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯨꯅ ꯍꯣꯠꯅꯔꯤꯕ ꯃꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯅꯕ ꯑꯩꯅ ꯆꯠꯂꯤꯕꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ"꯫ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯗꯨ ꯇꯥꯕ ꯐꯥꯎꯕ ꯇꯥꯔꯝꯗꯦ, ꯑꯃꯁꯨꯡ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕ ꯆꯞ ꯌꯨꯡꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯆꯠꯂꯣ ꯏꯆꯥꯅꯨꯄꯤ, ꯃꯇꯤꯛ ꯆꯥꯎꯕ ꯑꯜꯂꯥꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯁꯅꯨ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯑꯃꯁꯨꯡ ꯅꯍꯥ ꯑꯣꯏꯕ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ"꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯕꯣꯟ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯒ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛꯅ ꯁꯒꯣꯜꯗ ꯐꯝꯂꯕ ꯇꯨꯡꯗ ꯃꯁꯤ ꯅꯪꯒꯤ ꯃꯥꯡꯗ ꯍꯨꯜꯂꯨ, ꯑꯃꯁꯨꯡ ꯃꯁꯤꯅ ꯆꯠꯄ ꯃꯇꯨꯡ ꯏꯜꯂꯨ꯫ ꯃꯁꯤꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯅꯍꯥꯛ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯧ, ꯑꯗꯨꯒ ꯑꯉꯝꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯨ꯫ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯠꯁꯨꯔ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯍꯦꯛꯇ ꯁꯒꯣꯜ ꯇꯣꯡꯈꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯝꯅ ꯕꯣꯟ ꯑꯗꯨ ꯁꯒꯣꯜꯒꯤ ꯃꯃꯥꯡꯗ ꯂꯪꯈꯤ꯫ ꯃꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯡ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯌꯥꯡꯕ ꯆꯞ ꯃꯥꯟꯅꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯃꯃꯩꯗ ꯃꯗꯨ ꯆꯤꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯝꯃꯤ, ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯨ ꯂꯁꯤꯡꯅ ꯃꯦꯟꯁꯤꯜꯂꯒ ꯑꯉꯝꯕ ꯆꯤꯡ ꯑꯗꯣ ꯑꯀꯤꯕ ꯂꯩꯇꯅ ꯑꯃꯁꯨꯡ ꯍꯟꯕ ꯅꯥꯏꯗ꯭ꯔꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯀꯥꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯊꯥꯡ ꯈꯔꯗꯪ ꯃꯃꯥꯡꯂꯣꯝꯗ ꯊꯥꯡꯕ ꯍꯧꯔꯛꯄꯃꯛꯇꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯈꯣꯟꯖꯦꯜ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯣ ꯂꯁꯤꯡꯅ ꯃꯦꯟꯁꯤꯜꯂꯕ ꯃꯔꯝꯅ꯫ ꯑꯗꯨꯗꯒꯤ ꯀꯤꯔꯕ ꯇꯝꯊꯤꯔꯕ ꯈꯣꯜꯂꯥꯎꯅ ꯍꯧꯅ ꯂꯥꯎꯔꯛꯈꯤ, ꯑꯀꯤꯕ ꯐꯪꯅ ꯅꯤꯛꯂꯛꯈꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯃꯩꯗꯗꯤ ꯃꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝꯅ ꯂꯥꯎꯕ ꯈꯣꯡꯕ,
Naheba ngangba adugi marakta khonchep kaiba yauna laurakhi. Ikaidabbi mai thabi nupina amaga khatnabada hainaba thiraba wahai yaurakhi. Marakta mahak khonjen machet ama ani tarame. Adubu madu kari hairibano haibadi khanglamde. Aduna mahak noktamak noklame amasung mabukningda mathanta haijarame. Makhoina sai thangba ngangnaba karemnaba aina karigi thawoina taruni. Makhoina apamba mawongda laukhong Masina aina lepkhraba thabaktagi khak hongdoklaroi. Mahakna panthung yauraklaba lambi ado khudong thiba henjilakhi. Amasung nungsitsu akiba phangna ninkhonglame. Adum oinamak Rajkumari adudi hena ngamkhai thuna yangna manglomda sangsillame. Hanba leitaba thaunaga loinana sing adugi maton yaudri phawba leplamde. Amasung singthak aduda yamna nungsina isai saktuna leiramba. Wangangba uchek yawba ponado urame. Adubu Rajkumari aduna manakta naksilakle haiba uraduna. Masapisak pikhraba uchek aduna nong khongbagum hauna laurakhi. He apangba nang hankro. Inakta naksilakano. Rajkumari na mana laujaba saribado karisu thausaramde. Thauna phana singdona du yaurame. Amasung leiteng manaba lamdam machet aduda. Ponado tamna sangsinduna. Ponado tapaissillaga hairakhi. Mamai thanga sidadi aina nangbu phangledo. Nang amuk hanna aingondagi nanthokpa ngamlaroi. Adudagi mahakna magi manamen silliba lasing ado lauthoklame. Amasung wangangba uchek aduna yamna tapna khumlakba wa adu tarame. He thauna pharabi ibema puksen chawbi. Harau nungaibiro maramdi aibu makhoyi oini haiduna lakhiba makhoi aduda thokhiba adugum phatta nongda amatta nangonda thoklaroi. Aisi pona sigi manungda phaduna leirabasu miyoibana leiriba prithibi asida kari thoklebage haibado ai loina khangi. Amasung ai nangi nanai oibada nungaire. Maramdi nahak ase aigidi ibemane. Asidaisu hendoktuna aidi nangi maramsu nangondagi hena khangi. Amasung nongmadi aina nangi damak yamna pharaba thabak ama tawbigani. Maduna ai nangi tawbiman khangba phajabada matik sabi ama oigani. Haujik nahaki yathang karino. Haibiro ai nangi ningba thungnaba tawjage. Rajkumari aduna wa asi tabada nungairame. Adubu magi nungaiba asigi marakta mana yamna nungsijaba. Mabung ani ado karamna mangkhibano khallubada mathwai yamna warame. Amasung haujik wangangba uchek aduda mana asumna hairame. Aidi pot atay kaya amasu pame. Adubu ihan hek hanbada aina yamna toina tarakhiba. Sanagi ising ado mafam swaida nakna leibra. Leirabadi madu aina kadaida phangadage nang khara ta'u. Uchek aduna haikhiba adugi matung inna mangonda mafam madu taklame. Amasung Rajkumari aduna mana purakpa lupagi khuzai ama puthoklaga. Madu pik thanna meziki iput adudagi soklame. Adugi tungda mana uchek aduda haiki. Ahum suba ikon konba pot aina thiba lakpadi isai sakpa u aduni. Madu kadaida hauribage aingonda khara takpiyo. Uchek aduna khumlakhi. Phajarabi ibema Rajkumari. Nangi hek tungda leiriba upung asida nakhutna lamba phangbada u adu hauri. Maram maduna mahakna khudak adumaktada upung aduda satkhi. Amasung mafam maduda mana thirakliba u ado nungsiraba khonjena isai saktuna leiramba thengnakhi. Adubu u adu yamna sauramba maramna mahak magi manai uchek adugi manakta amuk halaktuna hairei. Awoibamak aihak u adudi phangle. Adubu madudi yamna wangi amasung sawi. Aduna aina masibu karamna phukkadauribano. Maduda uchek aduna khumlakhi. U adugi masa macha amatang theglau. Aduga madu nangi leikonda thajillo. Madu khudakta haugani amasung khwaidagi telaba matamgi manungda ada uriba umang macha asigum saurakani. Maram maduna Rajkumari aduna u adugi masa macha amakhak theklame. Haujikti mahakna laining binupi aduna hairamba posak ahum madu phangle.
Mahak yamna hena nungaire amasung ucek aduda onsinduna mahakna haiki. Awoibamak aina ningba adumakti phangle. Adubu aina pungpen hekpen gadaba pot amakhaktang di watli. Aigi ibung singado thabak asigidamak satkibani. Adubu mafam swaida amuba nungdum oina taduna laikre. Aina makhoibu amuk hingat haningi. Aduga makhoi aniga aiga loinana yamna nungaina amasung thabak mangon oiduna mapung phana haningi. Hauzik aingonda thaurang adu takpiyu. Madu tauraga aigi aningba khudingmak thungnaba.